Welcome to Real Voice. Maruioba Pao khara tentakna thamjari. Ngarang ayuk Nepal da plane ama crash oikre amasung plane aduda total mi humputrani thoi tongki hairi. Plane ado engine ani pali ATR 72 kawi Nepal gi Yeti Airlines na operate tawbani. Sikiba singi manungda crew member mari amasu yauki including pilot. Hajuk phawbada miyoi humpunipan gi asiba hakchang rescue tawkre. Plane ase Kathmandu dagi Pokhara ko watori singni yamna chatna mafam amada lakpa tanjada landing tawramdaida Anirak ahumlak leiram daga leimai da puthakibani. Plane ase landing tawramdai leiram ki hairi anirak ahumlak adudagi marathon na hana phujinki amasung turel amagi mayada taki. Mafam ado leite manaba mafam sunati. Eyewitness singi mot matungina crash oifam asida maikuna pumam mamanki. Analysis sing na hairi plane asibu Tharam daida taugadaba inspection ama wat kibana accident ase oibagi maram oikibani. Nepal da awaba phongdok nabatana malem na condolence torakre sikiba singi manungda apunba miyoi yankai humdoi Nepali ni India gi miyoi manga yauri Korea gi ani Irish ama France gi ama amasung Argentina gi amani. Russia ki sathiba missile amana Ukraine ki Dnipro city da leiba building amada hit tawbana maram oiraga building ado pumchai chaibagi mongda oikre amasung residential building adu da leiramba mi singdagi miyoi humputra humdoi ama phajana injure oire aduga sibagi masing kulhumdoi sure masidagi hena hengalakpagi wafamne ngarang dagi hojik phawbagi manungda Russia na air raid ahum missile Yankai taret amadi salvo koba system na 69 rocket amasu kapki Soledar da yamna kanna Ukraine force ka thengnari maraksida torakhiba Russia ki attack ni Iran da handak Ali Reza Akbari koba nupa ama protest ka mari leinadaba nupani maral leire haiduna Iran government na mabu heng tawduna hatkre masidagi amuk public sauki duna Iran haukre luribadi Ali Reza ko misak ase arai asam nati matam amada Iran gi deputy defense minister oirambani aduga British Iran gi dual citizen phangba misak ni mabu nahan yaduna hatki base Britain da lot na pau tharam mi haina su maral city 2019 da mabu arrest tawkibani United Kingdom dagi halak patanjada aduga nahan heng tokibani mabu hatkiba sina Iran amadi West ki marakta anoba tension ama purakpa yai haina launari Iran gi pau matungina mahak ase achobe spy ni amasung Iran gi manunggi wakya puthoklambi sini Kashmir da nupi kaya sen thunggi phebam mong chadabana yonthokpa yawbagi pau su asum thorakli upai lejedraba Kashmir gi nupi kaya thabak pi gani haiduna city singda pubirak laga yonthokpa yawi oktaba misingna masigi pausu thorakli male masi yamna lura ba haibutuni upai lejadaba kana ki mateng paningai ngasi wasilakle paisa kharagadam upai lejadabi nupi kya phaduna puraklaga masak khangda mafamdi yonthokpiduna mi adugi punsibu sanabiri awabata halli haibagi wari kaya sutari asigumba tawdok ase Kashmir dana khara hena thok I haidi Qatar gi Nasser Al Attiyah hadak ka loinana 5 times darkar rally drivers title phangkre masi driving da ahen batana ki play makhalamni Qatar ki Nasser Al Attiyah aphau pa handak su rider takre Saudi Arab ki damam da rally ase oiki maga thogai narakpada hen ge tanrakpa do France ki Sebastian Loeb ni adubu mahak runners up to ituna lehuki Pakistan ke Prime Minister Shahbaz Sharif na paramanu bom leibak amana sen thumwat khiduna miraibak ta mateng ni pahab siam ni ikai ningai oi ba thabak ni haikre International Monetary Fund ko wa finance ke bank asida leibak ko na muki paisa foreign currency na thabi madu migi London leiman khibana sing da ba yarak ta bana Pakistan gi wathaki bani maudagi foreign de ki pot chei leibang amlak ta bana leibak ta wat ba oirak pani Shahbaz Sharif Saudi ama masad lure Chairak City United Arab Emirates na $1 billion American dollar amasu loinana middle su pi gani haidakre masidagi Pakistan sor khara kom na hon kre Pakistan wara busuma mateng panga da ba sum thoraki ina kunno Muslim country makhoi gi mateng pangi Saudi Arab na makhoi pulang thokte maram di makhoi contribution hana su khara lai haidi adu arbasu Pakistan self dependent oibangam drabadi mi na kaya mateng pang mangablak kadage
Israel ki anova Pradhan Mantri Netanyahu gi against the Chaurak na miyoy lising marfu mukthok to na protest daukre. Netanyahu bu makoy na Putin ga manaba mini haikre. Protest sa handak Netanyahu gi government na anova rule khara putorakre madu yaning de haibitagani. Public sing na hai magi anova rule sing asina ay koy gining tambaka da apan bapidore. Amarom da Netanyahu na nomo so haiki West Bank to occupation kita makoy na chattariba sa Maruioba tabak ni ning halloy. Israel army ka Palestinian sing kutso ilep-lepti asum nong manatre nong magi manungda ama natre ama di si balepti hai basuya. Afghanistan ki hari government ki legislation that yarambi lawmaker oirambi mursal nabizada ko biase magi bodyguard ka konana Kabul ki nakta shoot toraga hatlamle. Back to na pan ki government ki matam na matik mataw na lay na palim kibini. Taliban na laklabot tung da haibidi August 2021 da makoy government na do kay ki. Mursal na bizada amadi ming naibanupi khara matamadugi sarkar na chenram bato makoy kay da su chatte sum Afghanistan dalay atay angamba khara di chenakre adubunupi asibasu aroy bayahep talan mikri kanana kari ki toram manom adugi clear pau haiti. So thanks for watching.